July 15 ko July 15 2004 gi July tang taragi pung tara nungdang gi pung taragi matungda Assam Rifle laga eres memo ju piramaga kwa Manorama se makhoi mayam changaga phaba lakpani phaba lakpado chumna Manorama phaba nate leiriba machin mawpa mayamdo tap taina phudatle ka da tongan na puthoi Manorama chingthoki juri da namjalle ising haijalle aduga lalmi amana changaga haijang amasu puthoki hai imung manungna tamba pauda ado hayang do kona pusalakpada ngakta tai Manorama do puraga satpa tare imung manungda haire pugin waina mama hoi kari hoi mayam jina tawbada pudaba yaroi akhoi purani kadaida pudoino haibada Assam Rifle da 17 Assam Rifle da hairame moina phalai do nupi police ama bhau yaude nupa ngaktani aduna 17 Assam Rifle da hayeng unaba lau hairaga Manorama ahingduda puraga chatkibani ahingduda makhoina leisabi machadu ijat manghallaba matungda amuk masagi private part makhoina tawba phattabagi potsingdo hayeng document report puthokpa kanda postmortem da khangdana baina magi private part nongmai maru taret kapsalle aduna postmortem tawba kanda khudai ama namjanbado chingdarakpa kanda pelada nongmai maru taret to tarakpa se akhoi leibaki seba tawriba ima mayamji khangba ngamdadana postmortem do moina chelaga lonna yengbani kada thaijallaga ima singdo uhoriba ima singdo leigidabasu yaure leibasu yauri adumaina tawraba matungduda masina postmortem gi warini asai puthogibadugi nongalakpada ngariyan chingchepta Manorama se sina tadana thadarambani hairibasida matamduda Manipurda leiba civil society punamak loina punjalli lup kuntrani toina apunba lup sembane aduga kari khongjang changjan sige haibase koina khanai Manorama gi sangoida pulluraba matungda akhoi July 14 da din akhoi gi Machalema office da aise Machalema da belong tawrakpani Machalema haibase Manipur gi nupi singi yan hanba organization ni 1969 gi April gi tang kunmathoi da form tawgibani Machalema se matamduda ai Machalema da yauragasu atopa civil society mayamga loinana thabak yamna tawi makhoina apunba lupsina July gi 13 duda Machalema office da pula punjallaga kari tawsige khanabani ngasai pung taretagi punbaduna pung 12 ta silakadaure akhoi civil khunai ima leader singse akhoina loina organize tawraga kaubane ima singse kari khongjang changjan sige na aduda ima singsina ne hauji phawba moi apunba lupna akhoida ima singna pangthoknaba thabak pirakadaba se pirakpa ngamdare maramdi amanam puthoi final taba ngamdaba aduda akhoi ima singse saure ima singse saubadagi ai isa se matamduda mayamna nene kawi nene ima singse pulap ka amada loinaraga leibiro akhoi hairake haibada 12 ta silakpada hairaktraba
ꯈꯪꯗꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯗꯣ ꯃꯔꯝꯗꯤ ꯂꯩꯁꯥꯕꯤ ꯑꯃꯕꯨ ꯇꯞ ꯇꯥꯏꯅ ꯁꯥꯊꯤꯅ ꯁꯥ ꯉꯥꯗ ꯆꯠꯀꯗꯕ ꯂꯝꯆꯠ ꯑꯗꯨꯒꯨꯝꯕ ꯆꯠꯂꯕ ꯃꯇꯨꯡꯗ ꯐꯗꯤ ꯐꯔꯥꯗꯧꯅ ꯅꯣꯏꯍꯜꯂꯒ ꯆꯤꯡꯌꯥꯗ ꯍꯨꯟꯗꯣꯛꯄ ꯏꯖꯠꯁꯨ ꯃꯥꯡꯍꯟꯕ ꯊꯋꯥꯏꯁꯨ ꯂꯧꯕ ꯁꯤꯗ ꯂꯩꯕ ꯌꯥꯔꯛꯇꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯃꯆꯥ ꯄꯨꯝꯅꯃꯛ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯃꯥꯡꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗ ꯑꯍꯟ ꯖꯥꯎꯕꯤ ꯑꯗꯨꯒ ꯅꯪꯒꯤ ꯀꯔꯤ ꯖꯤꯔꯤꯒꯤ ꯁꯟꯖꯤꯇꯥ ꯑꯗꯨꯒ ꯑꯗꯨꯉꯩ 1974ꯒꯤ ꯃꯥꯔꯁꯀꯤ ꯇꯥꯡ 4 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯅꯦ ꯉꯥꯄ꯭ꯔꯨꯝ ꯈꯨꯜꯂꯦꯟꯒꯤ ꯆꯅꯨ ꯔꯣꯖꯗꯣ ꯃꯉꯣꯟꯗꯁꯨ ꯀꯦꯞꯇꯦꯟ ꯅꯥꯒꯤꯟ ꯑꯃꯗꯤ ꯃꯥꯒꯤ ꯑꯣꯐꯤꯁꯥꯔ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯑꯍꯤꯡ ꯆꯨꯞꯄ ꯁꯔꯥꯛ ꯇꯝꯕꯤꯔꯒ ꯑꯗ ꯁꯪꯁꯥꯔꯁꯤꯗ ꯂꯩꯕ ꯀꯥꯟꯅꯗꯔꯦ ꯍꯥꯏꯗꯅ ꯆꯅꯨ ꯔꯣꯖꯅ ꯃꯥꯔꯁꯀꯤ ꯇꯥꯡ 4 ꯅꯤꯡꯊꯧꯀꯥꯕꯒꯤ ꯑꯍꯤꯡꯗꯨꯗ ꯂꯨꯈꯥꯛ ꯂꯥꯒꯨꯝ ꯍꯨꯟꯗꯣꯛꯑꯝꯃꯕꯗꯣ BSF ꯀꯥꯡꯕꯨꯗꯨꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯂꯩꯔꯝꯃꯒ ꯇꯥꯡ 6ꯇꯅꯦ ꯃꯥꯅ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦꯅ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯈꯤꯕꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯄꯨꯟꯁꯤꯜꯂꯛꯄꯁꯤꯅ ꯏꯃꯥꯁꯤꯡꯒꯤ ꯊꯃꯣꯏꯁꯤꯗ ꯃꯩꯒꯤ ꯆꯤꯡꯗꯧꯅ ꯄꯣꯛꯈꯥꯏꯔꯛꯄꯁꯦ ꯃꯅꯣꯔꯃꯥꯒꯤ ꯅꯨꯃꯤꯠꯇꯨꯗꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯍꯤꯡꯒꯅꯤ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨ ꯄꯨꯝꯅꯃꯛ ꯅꯨꯄꯤ ꯍꯤꯡꯕꯒꯤ ꯏꯖꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯁꯕꯥꯛ ꯐꯥꯛꯅ ꯅꯨꯄꯤꯕꯨ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯁꯦ ꯈꯪꯍꯟꯁꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯏꯃꯥꯁꯤꯡꯁꯤꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯑꯩ ꯏꯁꯥ ꯌꯥꯎꯔꯒ ꯑꯩꯅ ꯕ꯭ꯔꯤꯐꯤꯡ ꯄꯤꯖꯕꯅꯤ ꯏꯃꯥꯁꯤꯡꯗ ꯍꯥꯏꯔꯤꯕ ꯐꯤ ꯁꯦꯠꯄꯒꯤ ꯀꯥꯟꯅꯗ꯭ꯔꯕꯅꯤꯅ ꯐꯤ ꯁꯦꯠꯇꯕꯒꯤ ꯈꯣꯡꯖꯪꯁꯦ ꯆꯪꯁꯤꯜꯂꯁꯤ ꯍꯧꯗꯣꯛꯄꯁꯤꯗ ꯉꯝꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯦ ꯑꯩꯅ ꯃꯌꯥꯝꯅ ꯉꯝꯅꯤ ꯃꯣꯏꯗꯁꯨ ꯂꯣꯏꯅ ꯁꯤ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯟꯗꯣ ꯂꯣꯏꯅ ꯂꯩꯔꯝꯃꯤ ꯎꯡꯈꯠꯂꯒ ꯑꯗꯨꯕꯨ ꯃꯐꯝ ꯃꯇꯝ ꯆꯥꯗꯕꯗ ꯍꯦꯛ ꯇꯧꯕ ꯌꯥꯗꯕ ꯏꯁꯨꯗꯣ ꯃꯅꯣꯔꯃꯥꯒꯤꯗꯗꯤ ꯃꯁꯤ ꯄꯥꯡꯊꯣꯛꯄꯗ ꯆꯞ ꯆꯥꯕ ꯏꯁꯨ ꯊꯣꯛꯄ ꯅꯦꯀꯦꯠ ꯄ꯭ꯔꯣꯇꯦꯁꯁꯦ ꯆꯪꯁꯤꯟꯕꯗ ꯑꯗꯨꯅ ꯐꯤ ꯁꯦꯠꯄ ꯀꯥꯟꯅꯗ꯭ꯔꯕꯅꯤ나 ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯅ ꯑꯣꯠ ꯅꯩꯗꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯕꯥꯛ ꯐꯥꯛꯄꯒꯤ ꯄ꯭ꯔꯣꯇꯦꯁꯁꯤ ꯆꯪꯁꯤꯟꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯦꯞꯅꯈꯤꯕꯅꯦ ꯂꯦꯞꯅꯕ ꯅꯨꯃꯤꯠꯇꯨꯗ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯅꯒꯨꯝꯁꯤ ꯑꯍꯟꯈꯩ ꯇꯧꯁꯤ ꯈꯨꯠꯁꯦ ꯊꯥꯡꯒꯠꯄꯗ ꯄꯗꯥꯛ ꯂꯥꯎꯔꯕ ꯑꯍꯜ ꯑꯣꯏꯔꯕ ꯐꯤ ꯊꯣꯡꯗꯕꯒꯤꯁꯨ ꯊꯣꯏꯗꯣꯛꯅ ꯏꯆꯥ ꯏꯁꯨ ꯃꯃꯥꯡꯗ ꯏꯀꯥꯏꯕꯗ खितंग फरबा याम नहा नतबा मागी मपुरोइबना चैगदबा मागी इमुंग मनुंग यारोइदबा नहांगै अमता याउबिगनोना आई इसानसु हाय अदुना अदुगुंबा खरा पुंजनजरगा अखोई नुमितुदा वासग वातेमनरे अदुदि अखोई नुपा हाइबा जासे अमता खंगनदना अखोई इमा ngakतना पांगथोसेना थोंगनजलनगा वारेपनरबदा पुंग अमरोम तारे अखोई लेखाई तारे अदुना मथंगी नुमे कराइदा तौनी हाइबदा मनोरमादा चंगजलिबा सिक्योरिटी फोर्स है 17 ना साम राइफलनेबा अदुदि 17 ना साम राइफल कदाई लई हाइबदा कंगलादा लेरे ओ अदुदि हंदकी मतांगसिदि कंगलागी इबुदौनसु मतम कुइना मखोइगे आर्मी सिंगना खोंगनेतनदना लेबदो अमुक्तंग इमा सिंगदे शक्ति पीरबगुमना तौई इमा सिंगदे शक्ति हापी अदुना कंगलागी गेट सिदा मनिंग थंगबा गेट सिदा मी यामना तिंखलकबा अयुकी स्कूल कारकबा कॉलेज कारकबा ऑफिस कारकबा पुंग 10 तारकबा मतमदो जस्ट पुंग 10 हेक ताबदा अकोई इमासिंगसे चप मानना चंगिलगा गेट सिदा अकोई प्रोटेस्ट से फी लौथोकबगी प्रोटेस्ट से चंगजनसी अदुदा इमासिंगना लाउगदबसे अखो इमासिंगना लाउगदबसे करी करी हाइना लाउगदबनो हाइबदो पुंगनिंगदा सागतपिरो मनोरमा से अकोई मक्की इचानी हाइना खनबिरो लेबाकी सुमाइ तोरदि मांगबा तारे खनबिरो अदुना अकोई पुनमक लाए अकोई मयाम से मनोरमागी ममानी मनोरमादा चथरिबा खोंजंगदो नको चथरिबा थबकदो अदो अकोई मयाम लाए अकोई नकोई नमांगदा लेरे नोय अपाम्बा पांगथु हाइबदु मसुमाइना
ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯃꯗꯨ ꯃꯦꯗꯤꯌꯥꯒꯤ ꯃꯤꯁꯤꯡ ꯂꯥꯛꯑꯀꯥꯟꯗ ꯑꯇꯣꯞꯄ ꯏꯟꯇꯔꯅꯦꯁꯅꯦꯂꯥꯏꯖ ꯑꯣꯏꯕ ꯂꯩꯕꯥꯛꯁꯤꯡꯗ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯕꯗꯨꯗꯤ ꯃꯩꯇꯩꯔꯣꯟꯅ ꯊꯥꯔꯗꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯅ ꯈꯪꯉꯔꯣꯏ ꯏꯪꯂꯤꯁꯅ ꯊꯥꯁꯦꯅ ꯑꯩꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯗꯤ ꯏꯪꯂꯤꯁꯅ ꯊꯥꯕꯗꯨꯗꯤ ꯃꯈꯣꯏ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯌꯥꯎꯕꯅꯤꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯩ ꯑꯗꯣ ꯅꯦꯅꯦꯅ ꯗꯥꯏ ꯇꯧꯕꯤꯔꯣ ꯍꯥꯏꯗꯅ ꯑꯗꯨꯗꯒꯤ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯔꯦꯞ ꯑꯁ ꯌꯥꯝꯅ ꯊꯥꯔꯒ ꯆꯕꯥꯛ ꯄꯪꯄꯥꯏꯗ ꯄꯥꯏꯕꯁꯨ ꯚꯦꯂꯨ ꯂꯩꯔꯣꯏ ꯑꯣꯟꯂꯤ ꯊꯤꯡ ꯚꯦꯂꯨ ꯂꯩꯕ ꯑꯃ ꯑꯅꯤ ꯈꯛꯇꯪ ꯇꯧꯁꯦꯅ ꯑꯗꯨꯅ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯔꯦꯞ ꯑꯁ ꯍꯥꯏꯕꯁꯤꯒ ꯇꯦꯛ ꯑꯋꯥꯔ ꯐ꯭ꯂꯦꯁ ꯍꯥꯏꯕꯁꯤꯒ ꯑꯍꯨꯝꯅꯦ ꯑꯃꯗꯤ ꯃꯥꯡꯈꯔꯦ ꯑꯍꯨꯝꯁꯦ ꯊꯥꯔꯒ ꯃꯤ 12ꯅꯤ ꯃꯤ 6ꯅ ꯄꯥꯏꯔꯒ ꯍꯌꯦꯡ ꯃꯦꯗꯤꯌꯥ ꯃꯌꯥꯝ ꯂꯥꯛꯑꯀꯥꯟꯗ ꯏꯃꯥꯁꯤꯡꯒꯤ ꯏꯀꯥꯏꯕꯁꯨ ꯈꯨꯝꯖꯟꯕ ꯑꯣꯏꯅ 6ꯇꯣ ꯁꯨꯃꯥꯏꯅ ꯈꯟꯖꯜꯂꯒ ꯄꯥꯏꯕꯤꯌꯨ ꯃꯦꯗꯤꯌꯥꯁꯤꯡꯗ ꯑꯣꯟꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯗꯣ ꯊꯣꯔꯛꯄ ꯀꯥꯟꯗ ꯀꯥꯎꯗꯅ ꯊꯤꯟꯗꯅ ꯆꯪꯁꯤꯟꯗꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯈꯣꯡꯖꯪ ꯑꯃ ꯅꯦꯠꯈꯥꯏꯗꯅ ꯆꯪꯒꯗꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯤꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤꯗ ꯁꯥꯒꯠꯆꯔꯒ ꯏꯁꯨꯗꯣ ꯑꯗꯨꯃꯥꯏꯅ ꯆꯪꯁꯤꯟꯈꯤꯕꯅꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯀꯪꯂꯥꯒꯤ ꯏꯙꯧꯅ ꯑꯃꯨꯛꯇꯪ ꯃꯐꯝꯁꯤꯗꯒꯤ ꯑꯥꯔꯃꯤꯁꯤꯡꯗꯣ ꯂꯧꯊꯣꯛꯄꯗ ꯏꯃꯥꯁꯤꯡꯗ ꯁꯛꯇꯤ ꯍꯥꯞꯄꯤꯕꯅꯦꯅ ꯈꯜꯂꯤ ꯑꯍꯥꯟꯕ ꯃꯈꯣꯏꯅ ꯍꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞ 2 ꯊꯣꯛꯅ ꯊꯤꯜꯂꯤ ꯚꯦꯟ 2ꯈꯛ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯥꯂꯣꯟ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯣꯡꯖꯪꯗꯨꯒꯤ ꯃꯇꯨꯡꯗ ꯖꯨꯂꯥꯏ 15ꯗ ꯆꯪꯁꯤꯟꯈ꯭ꯔꯒ ꯈꯥꯡꯉꯝꯗꯗꯅ ꯁꯔꯀꯥꯔꯁꯤꯁꯨ ꯈꯥꯡꯉꯝꯗꯗꯅ ꯑꯩꯈꯣꯏꯒꯤ ꯑꯥꯒꯁꯀꯤꯅꯦ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 10ꯗ ꯚꯥꯔꯠꯀꯤ ꯃꯟꯃꯣꯍꯟ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯏꯕꯣꯕꯤꯗ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 10ꯗ ꯀꯪꯂꯥꯒꯤ ꯁꯣ ꯁꯤꯟꯅꯔꯦ ꯑꯗꯨꯒ ꯀꯪꯂꯥꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯈ꯭ꯔꯦ ꯁꯦꯛꯃꯦꯟ 8ꯇꯒꯤ ꯂꯧꯊꯣꯛꯏ ꯑꯇꯣꯞꯄꯗꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯊꯣꯛꯇꯔꯤ ꯑꯗꯨꯒ ꯍꯟꯗꯛ ꯑꯃꯨꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯂꯩꯕ ꯃꯐꯝ 8ꯗꯒꯤꯔ ꯑꯃꯁꯨ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯄꯨꯔꯥ ꯆꯤꯡ ꯃꯥꯟꯗꯤ ꯂꯧꯊꯣꯛꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯁ꯭ꯋꯥꯁꯦ ꯄꯨꯔꯥ ꯂꯧꯊꯣꯛꯄ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅ ꯍꯩꯗꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯁꯥ ꯉꯥꯅ ꯆꯠꯀꯗꯕ ꯂꯝꯆꯠ ꯁꯥꯖꯠ ꯑꯩꯈꯣꯏꯗ ꯃꯣꯏꯅ ꯉꯥꯛꯁꯦꯜꯂꯣꯏꯅ ꯊꯥꯔꯛꯄꯅꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ BSF ꯑꯣꯏꯔꯁꯨ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯑꯣꯏꯔꯁꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯌꯥꯝꯗ ꯁꯔꯥꯛ ꯇꯝꯃꯦ ꯅꯨꯄꯤ ꯏꯖꯠ ꯃꯥꯡꯍꯜꯂꯦ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯂꯧꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯁꯤ ꯃꯥꯂꯦꯝꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯊꯥꯛꯇ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯍꯥꯏꯕꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯦꯁꯇꯣ ꯇꯧꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯃꯇꯝꯒ ꯆꯥꯟꯅꯗ꯭ꯔꯕ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯅꯔꯃꯗꯥ ꯗꯥꯝꯒꯤꯗ ꯑꯦꯖꯤꯇꯦꯁꯟ ꯆꯪꯁꯤꯟꯈꯤꯕ ꯗꯣꯛꯇꯔ ꯃꯦꯙꯥ ꯄꯥꯠꯀꯔꯗꯣ ꯃꯥꯅꯁꯨ ꯍꯥꯏꯈꯔꯦ ꯀꯩꯅꯣꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇꯒꯤ ꯑꯁ꯭ꯋꯥ ꯂꯧꯊꯣꯛꯑꯣꯏꯅ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯇꯥꯕꯗ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯔꯃꯤꯂꯥꯁꯨ ꯑꯁ꯭ꯋꯥ ꯂꯧꯊꯣꯛꯑꯣꯏꯅ ꯆꯍꯤ 13 ꯆꯔꯥ ꯍꯦꯟꯈꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯃꯤꯑꯣꯏꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯅ ꯚꯦꯂꯨ ꯂꯩꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯕ ꯆꯤꯇꯔꯟꯖꯟꯅꯁꯨ ꯑꯥꯒꯁ ꯇꯥꯡ 15ꯗ ꯆꯍꯤꯗꯨꯗ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯇꯣꯔꯆ ꯑꯣꯏꯖꯔꯒ ꯊꯥꯎ ꯍꯩꯖꯤꯜꯂꯒ ꯃꯩ ꯊꯥꯗꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯗꯅ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕꯅꯤ ꯁꯤ ꯌꯧꯔꯐꯥꯎꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯅ ꯇꯥꯟꯅꯔꯒ ꯑꯁ꯭ꯋꯥꯁꯦ ꯑꯃꯨꯛꯇꯪ ꯂꯧꯊꯣꯛꯇ꯭ꯔꯒꯗꯤ ꯌꯥꯏ ꯍꯥꯏꯅ ꯈꯪꯕꯅꯤꯅ ꯃꯈꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯈ꯭ꯔꯁꯨ ꯑꯗꯨꯒ ꯃꯤ ꯍꯥꯠꯄ ꯇꯣꯛꯈ꯭ꯔꯤꯁꯤꯅ ꯑꯇꯣꯞꯄ ꯑꯦꯡꯒꯜ ꯑꯃꯗ ꯏꯐꯝꯅ ꯇꯧꯕꯗꯒꯤ ꯃꯤ ꯍꯥꯠꯄ ꯇꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯑꯒ ꯁꯦꯛꯃꯦꯟ ꯈꯔꯗꯒꯤ ꯑꯁ꯭ꯋꯥ ꯂꯧꯊꯣꯛꯄꯁꯤꯁꯨ ꯏꯃꯥꯁꯤꯡꯒꯤ ꯈꯣꯡꯖꯪꯗꯨꯗꯒꯤꯅꯤ ꯑꯗꯣ ꯄꯨꯂꯞ ꯑꯃꯨꯛꯇꯪ ꯀꯣꯛꯅꯅꯕ ꯄꯨꯡꯂꯧ ꯂꯧꯊꯣꯛꯄ ꯍꯥꯏꯕꯁꯦ ꯀꯔꯤ ꯕꯦꯔꯥ ꯂꯩꯕꯅꯣ ꯌꯥꯗꯕꯅꯣ ꯂꯥꯜꯍꯧꯕ ꯂꯩꯕ ꯂꯩꯕꯥꯛꯅꯤ ꯂꯥꯜꯍꯧꯕ ꯅꯝꯗꯅꯕꯅꯦꯅ ꯑꯁ꯭ꯋꯥ ꯊꯝꯈꯤꯕꯗꯣ ꯍꯧꯖꯤꯛ ꯂꯥꯜꯍꯧꯕꯁꯨ ꯚꯦꯂꯤꯁꯤꯗ ꯀꯌꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯀꯥꯟꯁꯤꯗ ꯗꯤꯕꯂꯞꯃꯦꯟꯒꯤꯅꯦꯅ ꯄꯩꯁꯥ ꯍꯩꯊꯔꯒ ꯑꯩꯈꯣꯏꯁꯦ ꯃꯈꯣꯏꯒꯤ ꯀꯦꯞꯇꯤꯞ ꯃꯥꯔꯀꯦꯠ ꯑꯣꯟꯊꯣꯛꯑꯒ ꯄꯣꯠꯊꯣꯛꯁꯨ ꯑꯃꯠꯇ ꯂꯩꯍꯟꯗꯅ ꯃꯤ ꯍꯥꯠꯄ ꯌꯥꯕꯒꯤ ꯄꯥꯔꯃꯤꯁꯟꯗꯨꯗꯤ ꯑꯁ꯭ꯋꯥꯅ ꯄꯤꯔꯤ ꯍꯥꯏꯕꯗꯤ NCO ꯌꯥꯝꯅ ꯄꯤꯛꯄ V ꯑꯃ ꯀꯥꯕ ꯑꯗꯨꯅ ꯃꯤ ꯍꯥꯠꯄ ꯌꯥꯕꯒꯤ ꯂꯥꯏꯁꯦꯟꯁ ꯄꯤ ꯍꯥꯏꯕ
ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯤꯔꯤꯁꯦ ꯑꯁꯄꯥꯗ ꯂꯩꯔꯤꯁꯦ ꯁꯨꯠ ꯑꯦꯁꯥꯏꯠ ꯆꯤꯡꯕꯨ ꯆꯤꯡꯅꯔꯗꯤ ꯍꯦꯛꯇ ꯀꯥꯞꯄꯨ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯊꯛꯇ ꯍꯧꯖꯤꯛ ꯅꯟ ꯂꯩꯔꯦ ꯍꯥꯏꯕ ꯃꯁꯤ ꯑꯃꯨꯛꯇꯪ ꯂꯧꯊꯣꯔꯛꯇ꯭ꯔꯒꯗꯤ ꯗꯤꯕꯂꯞꯃꯦꯟꯒꯤ ꯄꯩꯁꯥ ꯇꯞꯇꯅ ꯁꯦꯟꯇꯔꯗꯩ ꯊꯥꯗꯔꯛꯑꯒꯁꯨ ꯊꯋꯥꯏ ꯂꯧꯕꯗꯨꯗꯤ ꯊꯋꯥꯏ ꯂꯧꯕꯒꯤ ꯉꯁꯥꯏꯒꯤ ꯑꯦꯛꯇꯨꯗꯤ ꯁꯨꯝ ꯅꯟꯗꯅ ꯂꯩꯔꯒꯗꯤ ꯗꯤꯕꯂꯞꯃꯦꯟꯗꯨꯅ ꯄꯩꯁꯥꯗꯨꯅ ꯆꯠꯅꯔꯣꯏ ꯑꯩꯈꯣꯏ ꯄꯤꯄꯜꯁꯤꯡꯁꯦ ꯑꯃꯨꯛꯀ ꯍꯟꯅ ꯁꯨꯃꯥꯏꯅ ꯊꯣꯔꯛꯄꯗ ꯑꯩꯈꯣꯏ ꯑꯃꯨꯛꯀ ꯍꯟꯅ ꯊꯣꯛꯄ ꯌꯥꯕꯒꯤ ꯄꯔꯤꯡ ꯑꯃꯃꯨꯛ ꯆꯠꯊꯔꯛꯄꯒꯤ ꯄꯣꯠꯁꯤ ꯑꯦꯛꯁꯦ ꯂꯧꯊꯣꯛꯇꯔꯗꯤ ꯑꯩꯈꯣꯏ ꯑꯁꯨꯝ ꯈꯣꯡꯖꯪ ꯑꯆꯧꯕ ꯑꯃ ꯆꯪꯁꯤꯜꯂꯒ ꯃꯥꯂꯦꯝꯒꯤ UNOꯗ ꯑꯩꯈꯣꯏꯅ ꯆꯦ ꯊꯥꯔꯒ ꯃꯁꯤꯒꯤ ꯑꯦꯛꯁꯦ ꯂꯧꯊꯣꯛꯅꯕ ꯄ꯭ꯔꯦꯁꯔ ꯀꯟꯅ ꯇꯧꯕꯤꯔꯛꯎ ꯃꯈꯣꯏꯅꯁꯨ UNOꯅꯁꯨ 1997ꯗꯅꯦ ꯃꯈꯣꯏꯅ ꯑꯃ ꯔꯤꯀꯃꯦꯟ ꯑꯃ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗ ꯊꯥꯈ꯭ꯔꯕꯅꯦ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯁꯤꯜꯂꯨ ꯑꯁꯤꯒꯨꯝꯕ ꯃꯤ ꯍꯥꯠꯄꯒꯤ ꯑꯗꯨꯒ ꯀꯦꯁꯇꯅꯦ ꯃꯤ ꯍꯥꯠꯂꯤꯕ ꯑꯥꯔꯃꯤꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯦꯁ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯣꯏꯁꯦ ꯀꯦꯁ ꯇꯧꯕ ꯌꯥꯍꯟꯗ꯭ꯔꯤꯁꯦ ꯀꯔꯤꯅꯣ ꯑꯁꯄꯥꯅ ꯄꯤꯕ ꯉꯥꯛꯂꯧꯅꯦꯕ ꯑꯗꯨꯅ ꯑꯁꯄꯥꯁꯤꯅ ꯃꯤ ꯍꯥꯠꯄ ꯌꯥꯍꯜꯂꯤꯁꯦ ꯑꯩꯈꯣꯏ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯤꯁꯥꯡꯁꯤꯅ ꯑꯁꯨꯝ ꯃꯁꯤ ꯂꯧꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯐꯪꯁꯟ ꯑꯁꯦ ꯑꯦꯟꯇꯤ ꯔꯤꯄ꯭ꯔꯦꯁꯟ ꯗꯦꯁꯦ ꯄꯥꯡꯊꯣꯛꯆꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯑꯩ ꯇꯦꯟꯁꯤꯟꯖꯔꯤ